konsaram da kapna bagi mi asok basi moina la aka thawai na seba dawra ka puroi refugee si ko ado even manipur asida refugee asin moina support dawra laye asi ana thogi pa yam dam thina hapire hairaga aswaina naga gi mi da thopa kanda moi kari su yin sen bidi asidi mi mayam na openly partially di leiraga tawre haibasi akhoi mi na uraga phangbani si se ado sigumba si thodana ningai damakta Indian government aduga Manipur government asu athuba da action se chamana na lokat piyo haibsi haini akoi asida akoi meeyam tungan ma mapham da gi lagraga leiriba se akoi naga 6 so hakchang gi akoi meeyam se pulaga akoi gi demand natraga akoi meeyam na sida family ba se akoi me 6 ki damakta family bani haina haizani ni makata na kai malai hari si ga se lauti ba akoi se akoi gi demand se akoi gi government natraga central makoi go akoi na demand tori ba se akoi na si ki ba hakchang lauta ba se akoi gi demand asdi makoi bo tam china hakpkhiba mi phangdri pau akoi gi akoi bo kubiraga asini haina utri pau asiba gi hasang se akoi na lawai haina akoi laudabani si phang lai se kai dagi oi do akoi tungan na namdi kana dongbi namdi long da gi sula e aduga asi imphal gi tangku tungan ba di gi sula e aduga koren kai da rongmai sing sula e makhoi gi mok asida thamni ba asigi damakta ekhoi makhoi bu nungai da ba phongthok pa gi leirib ne ngasi se government na ekhoi gi demand ngasi phau naga asigi demand asi moina yamna usittabagum yamna naga asida akhoi gi wahai akhoi gi demand asi moina ignore tawra leibase akhoi yam pende akhoi yam nungai de achumba aranma makhai si makhoi khange do khang na moi khang da basaraga ngasi phau lokhat bile adugi damakta athuba da justice to akhoi pame adugi damakta ngasi akhoi simaina sanguna asigi dead body asi sanguna asida leiribne akhoi ngasi adu athuba da government na ngasi naga gi demand asi achumba si karino moi loina khange khangda basaraga ngasi akhoi braja sibu akhoi naga singbo sumaina wahali bine adu achumba da athuba da pangthok piningai kidamak akhoi niti gi sumaina moina pangthok tri pa akhoi sumaina sida lak haraga akhoi gi thauna akhoi gi matau tawba yaba sida dum pangthok kani habase akhoi gi marai pani asigi matang sida dingarang konsaram da kapna bagi mi asok basi moina la aka thawai na seba dawra ka puroi refugee sida ko ado even manipur asida refugee asin moina support dawra laye asi ana thogi pa yam dam thina hapire hairaga aswaina naga gi mi da thopa kanda moi kari su yin sen bidi asidi mi mayam na openly partially di leiraga tawre haibasi akhoi mi na uraga phangbani si se ado sigumba si thodana ningai damakta Indian government aduga Manipur government asu athuba da action se chamana na lokat piyo haibsi haini asi getting to is khoi gi ji phagiba aduga tamthina hakhiba khoi mi turuk to naga turuk to adugi nungai da phongdok poina adugi solidarity ut poina khoi myam se la ga sabam la pne ba aduga as a customary law in su khoi se mi shibla di khoi sum shiba mapham nei se asida khoi sum phamraga khoi christian oina su ko du naga su sum shibido dum khoi tawni ngai blak pa dum sang blak pa tare ko adu du oina su dum lak jab ne khoi se people just phangdana leibase sum tasengna ma hayadi khoi gi khoi rum da hari yam nuaite khoi nagaram da hari yamna sarkar sin da khoi yamna yengbi da bai type su uwe ko asi yam laina dum thiye habadi sum yam lain thiraga paduk bangam ma tane adum kha deny to bi type tu uwe adu yang tang dum adu di haininge city government ga central government ga state government na kitang initiative lawdi yam laina justice ti pi bangam ne